Imphal Market Committee na SINDUNA Kongpal THONGKHONG NETAJI Memorial Club Ground NMC Khurai Kongpal Tinsid Road Ngasi LIANGMAI Market Phamkhre LIANGMAI-IMPHAL Market asi community the best over organic oiba chana thaknaba singning tina yonba ngamba amadi miyamna pamnaba market ama oirakli masina lomi singa miyamga gi marakta achetpa mari ama thamba ngamlakli market aduda Kangpopi Sanapati None amadi Tamenglong district gi organic oiba polam sing miyamda fanghanki Ngashi Khurai Kongpal da koi nalaga phamjangse nungaye local Khurai ki club sing authority sing mi am nalaga koi ko san to si uga koi si yum su haning dre sida dum leire sera han su khale koi si yum su roida kremne ni yum handa bi adam ni nani tare atu bo koi imhan ki chini nau sing ato sang sing nama ko ngam khai le chen na khale ha si this was different Phamkhre hai maram dia koi LIANGMAI ki product LIANGMAI ki pothok si am le ya do so akoi yon pham akoi koi ki pothapham si asi tani har se koi ki pothapham si le nam adu banda LIANGMAI mobile ki waina koi ki Imphal da leiba koi ki akoi bu lamjing bi ba koi committee sing na akoi bu lamjing bi bi ki akoi ni si se akoi ning tam na akoi ki pothok loi ma se akoi ki yun ba loi ba